Heirang Leirang channel na mayam gidamakta pujarakliba Phungga Wari Turel Thingba Ningthou. Matam amada apangba ningthou ama leirami. Mahakki mantri singdi yamna laushing shinglami. Nongma kalen thagi saraba ahing amada ningthou tumba yaramde. Mahakna hairei. Hauzik kangsi ama kingkre pung ama tariragani. Pung ama leiraga amuksu kangsi ama kingkre. Pung khudingi ningthougi leifamda kangsi kinglami. Maduna pung kaya takrabage haibadu taklami. Mathang kingkibana kangsi taruklak kingkre. Hauzik ayuki pung taruk takre. Matamduda ningthouadu haugatuna famlami. Aduga mana hairami. Aigi hakchang asi inam nami ichok chok thai ihai hainingde. Ningthouna manai achanba ama kauraduna hairami. Ngasidi aihak lamhangda koithokduna asengba nungchit chaba chatluragi. Yamna phagani ningthou haina manaiduna khumlami. Ningthouna makha tarai chatlo mantri. Aikhoi sagol tongduna ngasi laibak sigi lamdaida koithoklusi hayu. Hairiba numittumaktada ningthouna mahaki lauksing yamna singlaba mantri amaga loinana mahaki laibaki sidaida koithoklami. Pung amarom sagol tongduna chatlaba matungda mantri na hanglami. Maharaj ibungo hakchang khara nungairabra. Yamna nungaire ningthouna khumlai. Adubu ai ising yamna khaurangle. Turel asigi mapanda ngaihaktang lepkisi. Ningthouna mahaki mantri amasung manai masansing phajakraba thekoi nakoi cheliba turelgi luraba isingduda mityeng tarami. Khanghaudana ningthougi thamoida karigumba ama phauраktuna mahaki loinarakpa singduda hanglami. Asuk phajaraba taruraba turelgi ising asibu kadaida chenthakibano. Mantrina khumlami Maharaj ibungo turel asigi ising asi aikhoigi laibaki nongpok thangbada leiriba ningthou panba laibak asida chenthakrini. Mantrigi ichumjapa pakhum adu tabada apangba ningthou adu khangsau saurami aduga hairami. Aikhoigi turelgi isingbu migi laibakta chelhanba yabra. Aikhoina masi haujingmak thingba tai. Mantrina hairei. Adubune Maharaj masidi aruba wafamni. Adu ada khangde haujingmak mafam asida turel thingatnaba dam ama saw. Saurangnaraba ningthouna khanghai khangjil oina haidokhi. Ningthougi sanaya thangadu thabakta thunamak onthoklai. Dam adu thunamak sarami. Awabadi turel adu thingatkhiba maramna ising adu chendraduna torban aduda patharami. Turel mapanda taba yumpumnamak ising thumjallami. Adubu angakpadi apangba ningthou adu wakhal amada tauduna nungaijari. Mahakna hairami. Aikhoigi turelgi ising asi haujikti aikhoigi oijaredana. Aduga ningthouna matomta wahang hangjarami. Ising asi aikhoigi laibaki oidribrane. Mantrina khali masigi ningthou asi onthokna pangkhredako. Asuk pangba ningthou asigumba Prithribi asida leiramkhigadra. Nongju tha laklaga hena khudongthiba thoklagani. Aduna karam tawsige haiduna mantrina khalami. Khantharubada awabagi awaba ngakta phibam uraklabada mantri masa matomta haijarami. Turelgi ising thingbagi damakta yumthangnana leiriba atopa leibaki ningthouna aikhoigi leibakta landarakani haibasi khangba ngamdrabra. Aina damasi poram ama sinduna thugai hanba tai. Asomna khanjanaringai chairak asida mantrina karigumba ama khangning ningsinglai. Aduga khanghaudana machinda khangai haidoki. Madugi afaba pambai ama leire. Numidang wairam aduda mantrina kangsi kingpham yumbi makhong aduda kakhatkirami. Aduga kangsi panariba misingduda hairami. Pung khudingi kangsi kingbagi mahutta ngasi nongyai matungdagi pungkhai khudingi kangsi kingu. Mantrigi yathang injagani kangsi panaribaduna hairei. Mantrigi yathang matung inna kangsi taruklak kinglabasu ahingi pung ahum khangtamak tarami. Haujik pung taruk tari aduna miyataisu haudoklage haina santri amana hairami. Haujik aikhoigi ithau loire amana amabu haudoknarami. Adubu santri amana amuk hairami.
ꯄꯨꯡꯗꯤ 6 ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯨꯛ ꯌꯥꯝꯅ ꯃꯝꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤꯅꯦ, ꯑꯩꯈꯣꯏꯗꯤ ꯃꯗꯨꯒꯤ ꯋꯥꯈꯜꯁꯤ ꯈꯟꯕꯨ ꯈꯜꯂꯨꯗ꯭ꯔꯦ꯫ ꯑꯇꯣꯞꯄ ꯁꯟꯇ꯭ꯔꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯨꯃꯤꯠꯇ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯂꯝꯕ ꯇꯥꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯄꯉꯥꯡꯇ ꯉꯥꯡꯅꯔꯝꯃꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯑꯇꯣꯞꯄ ꯁꯟꯇ꯭ꯔꯤ ꯑꯃꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯅꯨꯃꯤꯠꯄꯨ ꯀꯔꯤ ꯊꯣꯛꯍꯟꯕ ꯉꯝꯒꯗꯒꯦ? ꯑꯁꯨꯝꯅ ꯇꯪ ꯇꯥꯕ ꯋꯥꯐꯝ ꯑꯃ ꯈꯪꯗꯅ ꯄꯉꯥꯡꯗ ꯉꯥꯡꯅꯕꯁꯤꯗ ꯁꯟꯇ꯭ꯔꯤ ꯑꯃꯅ ꯃꯌꯥꯝꯗ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯅꯨꯃꯤꯠꯇ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯇꯐꯤꯡ ꯁꯤꯐꯥꯏꯒꯤ ꯃꯀꯣꯛꯇꯨ ꯅꯤꯡꯊꯧꯒꯤ ꯀꯥꯗ ꯍꯣꯠꯆꯤꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗ ꯑꯉꯛꯄ ꯄꯥꯎ ꯑꯃ ꯍꯥꯊꯨ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯔꯥꯖ, ꯂꯦꯡꯈꯠꯄꯤꯔꯣ, ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯦ꯫ ꯑꯄꯪꯕ ꯅꯤꯡꯊꯧꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯅꯣꯏꯔꯗꯨꯅ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ, ꯑꯦ, ꯍꯧꯖꯤꯛ ꯄꯨꯡ 6 ꯇꯥꯔꯕ꯭ꯔꯥ? ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯨꯃꯤꯠꯇꯤ ꯃꯊꯛꯇꯒꯤ ꯍꯥꯏꯒꯠꯂꯛꯇ꯭ꯔꯕ? ꯅꯨꯃꯤꯠ ꯊꯣꯛꯂꯛꯇ꯭ꯔꯕ꯭ꯔꯥꯅꯦ? ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯨꯃꯤꯠ ꯊꯣꯛꯂꯛꯇ꯭ꯔꯦ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ? ꯅꯨꯃꯤꯠ ꯊꯣꯛꯂꯛꯇ꯭ꯔꯦ ꯃꯍꯥꯔꯥꯖ, ꯅꯁꯥꯃꯛꯅ ꯁꯅꯥ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯣ, ꯁꯤꯐꯥꯏ ꯃꯀꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ, ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ꯫ ꯂꯧꯁꯤꯡ ꯌꯥꯝꯅ ꯁꯤꯡꯂꯕ ꯃꯟꯇ꯭ꯔꯤꯗꯨ ꯀꯧꯔꯨꯁꯣ꯫ ꯃꯟꯇ꯭ꯔꯤꯗꯨ ꯊꯨꯅꯃꯛ ꯂꯥꯛꯂꯦ꯫ ꯅꯤꯡꯊꯧꯅ ꯍꯪꯉꯤ, ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯕꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯕꯁꯤ? ꯃꯍꯥꯔꯥꯖ ꯑꯤꯕꯨꯡꯉꯣ, ꯅꯅꯥꯏꯍꯥꯛꯁꯨ ꯃꯗꯨꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯃꯟꯇ꯭ꯔꯤꯅ ꯈꯨꯝꯂꯛꯏ, ꯃꯗꯨꯒꯤ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯀꯔꯝꯕ ꯃꯔꯝ? ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯨꯃꯤꯠꯁꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯇꯥꯏ꯫ ꯃꯟꯇ꯭ꯔꯤꯅ ꯈꯨꯝꯂꯛꯏ, ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯊꯛ ꯂꯥꯟꯅ ꯆꯠꯍꯜꯂꯝꯗꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯨꯃꯤꯠꯄꯨ ꯐꯥꯔꯕ? ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯅ ꯈꯜꯂꯝꯂꯤꯕꯅꯤ, ꯅꯤꯡꯊꯧꯅ ꯈꯨꯝꯂꯛꯏ꯫ ꯑꯃꯕꯨ ꯑꯣꯏꯔꯦ, ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯅꯥꯅ ꯇꯧꯕ ꯑꯣꯏꯔꯝꯒꯗꯒꯦ? ꯑꯇꯩ ꯀꯅꯥꯅꯁꯨ ꯑꯣꯏꯔꯝꯂꯣꯏ, ꯅꯣꯡꯄꯣꯛ ꯊꯪꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯐꯝꯗꯨ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯅ ꯇꯥꯏ ꯃꯗꯨꯗꯤ ꯅꯣꯡꯄꯣꯛ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤ ꯌꯥꯝꯅ ꯁꯥꯎꯔꯦ ꯍꯥꯏꯅ꯫ ꯀꯔꯤ ꯃꯔꯝꯒꯤ ꯁꯥꯎꯔꯤꯕ? ꯃꯔꯝ ꯍꯥꯏꯕꯕꯨ ꯃꯈꯣꯏ ꯂꯩꯕꯥꯛꯇ ꯆꯦꯟꯈꯤꯒꯗꯕ ꯇꯨꯔꯦꯜ ꯏꯁꯤꯡ ꯊꯤꯡꯒꯠꯇꯨꯅ ꯊꯝꯕꯒꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯤꯀꯨꯞ ꯈꯔ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗꯨꯗ ꯂꯧꯁꯤꯡ ꯁꯤꯡꯂꯕ ꯃꯟꯇ꯭ꯔꯤꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯍꯥꯔꯥꯖꯅ ꯈꯪꯕꯤꯔꯤꯕꯗꯨꯅꯤ, ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯆꯦꯟꯊꯈꯤꯒꯗꯕ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯊꯤꯡꯒꯠꯇꯨꯅ ꯊꯝꯕꯒꯤ꯫ ꯑꯣ, ꯅꯤꯡꯊꯧꯅ ꯍꯥꯏꯗꯣꯛꯈꯤ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯅꯨꯃꯤꯠꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯍꯥꯟꯅ ꯆꯠꯂꯤꯕꯅꯤ꯫ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯔꯥꯖ, ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯊꯨꯅꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯍꯧꯕ ꯇꯥꯏ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯇꯝ ꯆꯨꯞꯄ ꯃꯝꯗꯨꯅ ꯁꯨꯝ ꯂꯩꯕ ꯇꯥꯏ꯫ ꯑꯄꯪꯕ ꯅꯤꯡꯊꯧ ꯑꯗꯨ ꯇꯉꯛ ꯌꯦꯡꯗꯨꯅ ꯃꯤꯀꯨꯞ ꯑꯃ ꯑꯅꯤ ꯌꯦꯡꯗꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯃꯟꯇ꯭ꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯅꯪꯅ ꯑꯗꯨꯝ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯃꯟꯇ꯭ꯔꯤꯅ ꯌꯥꯝꯅ ꯊꯨꯅ ꯍꯣꯏ ꯃꯍꯥꯔꯥꯖ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯤꯜꯂꯕꯗꯤ ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯑꯁꯤ ꯊꯥꯗꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯃꯟꯇ꯭ꯔꯤꯅ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯈꯜꯅꯤ꯫ ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯃꯁꯥ ꯃꯇꯣꯝꯇ ꯊꯥꯒꯠꯆꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯃꯥꯅꯁꯨ ꯑꯩꯁꯦ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯑꯉꯥꯡꯅꯤ ꯍꯥꯏꯔꯝꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯊꯤꯡꯒꯠꯇꯨꯅ ꯂꯩꯔꯤꯕ ꯗꯥꯝ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯨꯒꯥꯏꯕ ꯇꯥꯔꯦ꯫ ꯁꯦꯅꯥꯄꯇꯤ ꯊꯨꯅꯃꯛ ꯀꯧꯔꯛꯎ, ꯅꯤꯡꯊꯧꯅ ꯂꯥꯎꯔꯛꯏ꯫ ꯁꯦꯅꯥꯄꯇꯤꯅ ꯑꯩ ꯁꯤꯗ ꯂꯩꯖꯔꯦ ꯃꯍꯥꯔꯥꯖ, ꯁꯅꯥ ꯌꯥꯊꯪ ꯉꯥꯏꯖꯔꯤ꯫ ꯅꯤꯡꯊꯧꯅ ꯁꯦꯅꯥꯄꯇꯤꯗ ꯌꯥꯊꯪ ꯇꯧꯊꯔꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ, ꯅꯪꯒꯤ ꯁꯤꯐꯥꯏ ꯃꯌꯥꯝ ꯑꯗꯨ ꯀꯧꯔꯛꯎ꯫ ꯑꯩꯈꯣꯏꯅ ꯗꯥꯝ ꯑꯁꯤ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯊꯨꯅ ꯊꯨꯒꯥꯏꯅꯕ ꯇꯨꯔꯦꯜꯗ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯃꯌꯥꯝ ꯂꯝꯖꯤꯡꯗꯨꯅ ꯇꯨꯔꯦꯜ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯃꯈꯣꯏꯅ ꯗꯥꯝ ꯑꯗꯨ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯪꯅꯕꯗ ꯂꯩꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯦꯟꯊꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯑꯁꯤ ꯊꯨꯅ ꯊꯣꯔꯛꯂꯒꯅꯤ, ꯑꯋꯣꯏꯕꯃꯛ ꯌꯦꯡꯉꯨꯅꯦ, ꯅꯣꯡꯄꯣꯛ ꯊꯪꯕ ꯆꯤꯡꯂꯣꯝꯗ꯫ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯅꯣꯡꯄꯣꯛꯂꯣꯝꯗ ꯃꯤꯠꯌꯦꯡ ꯊꯝꯂꯝꯃꯤ꯫ ꯇꯁꯦꯡꯅꯃꯛ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯨꯗ ꯐꯖꯔꯕ ꯁꯅꯥ ꯑꯍꯤꯡꯕ ꯃꯥꯜꯂꯕ ꯃꯉꯥꯜ ꯑꯗꯨ ꯎꯕ ꯐꯪꯂꯛꯄꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯎꯔꯛꯏ, ꯅꯣꯡꯄꯣꯛꯂꯣꯝꯒꯤ ꯂꯩꯕꯥꯛꯅ ꯅꯨꯃꯤꯠ ꯑꯁꯤ ꯐꯥꯖꯤꯜꯂꯝꯕꯗꯒꯤ ꯊꯥꯗꯣꯔꯛꯂꯦ꯫ ꯂꯧꯁꯤꯡ ꯁꯤꯡꯂꯕ ꯃꯟꯇ꯭ꯔꯤꯗꯨ ꯅꯠꯇꯅ ꯃꯐꯝꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯃꯄꯨꯛꯅꯤꯡꯗ
ꯅꯨꯡꯉꯥꯏꯕ ꯐꯥꯎꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯄꯪꯕ ꯅꯤꯡꯊꯧꯗꯨꯅꯁꯨ ꯂꯥꯎꯗꯨꯅ ꯍꯥꯏꯖꯔꯛꯏ, "ꯉꯁꯤꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯅꯨꯃꯤꯠꯅꯣ! ꯃꯍꯥꯔꯥꯖ, ꯅꯍꯥꯛꯀꯤ ꯊꯧꯔꯥꯡ ꯑꯁꯤ ꯐꯖꯅ ꯃꯥꯏ ꯄꯥꯛꯂꯦ꯫" ꯃꯟꯇ꯭ꯔꯤꯅ ꯅꯤꯡꯊꯧꯕꯨ ꯊꯥꯒꯠꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ "ꯅꯍꯥꯛꯅ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕ ꯐꯪꯒꯗꯕ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯀꯣꯛꯍꯜꯂꯦ꯫" ꯅꯤꯡꯊꯧꯅ ꯊꯑꯣꯏ ꯋꯥꯑꯣꯏꯗꯅ ꯈꯨꯝꯂꯛꯏ, "ꯃꯗꯨꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦꯗ꯫" ꯂꯧꯁꯤꯡ ꯁꯤꯡꯕ ꯃꯟꯇ꯭ꯔꯤꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯑꯄꯪꯕ ꯁꯤꯕꯅꯤ ꯍꯥꯏꯕꯁꯤ ꯂꯧꯁꯤꯡ ꯋꯥꯠꯂꯕ ꯅꯤꯡꯊꯧꯗꯨꯅꯗꯤ ꯀꯔꯤꯃꯠꯇꯁꯨ ꯈꯪꯕ ꯉꯝꯈꯤꯗꯦ꯫